Online Manipurgi ayuki pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau. CSO Singh punsinduna matoibagi khulaw lawminasi Korounganba Khum Manipur laiba civil society organization CSO Singh punsinduna matoibagi khulaw lawminasi Arambai Tengol na mingchot amata lawjadana pangal thongna puthoktuna lamdamasigidamak mangjil thajage haina Arambai Tengol gi luchingba Korounganba Khum na phongdokre wafamase Arambai Tengol gi miyeng makhada unveiling ceremony of G10 Martyrdom gi thoram ngasi yumnam patlo chingjinda laiba athobasing inauna sabaning sing khubam Hwre Arambai Khum hangdokpagi thoronga mari lenana phongdokhibani Korounganba makhata na hai iramda masi kanabagi damakta yumgi karisu khanba tawdana tholakhiba singbu nongma nongmagi karem kathaina ba hengalakli Manipur da president rule PR thamjilakhibadagi imalaiba kanana ba tholakhiba singbu masa masagi atatai tahanba amana amabu chingthanabagi karem kathaina bagi thawong asina iramdam asibu kannaba honabada matam changkhigani Manipur da leriba CSO lupna mapunsinduna iramdam asibu kannabagi damakta amata oibagi wakhalon ama puthokpiu Arambai Tengol na mingchot amata lawjadana pangal thongna puthoktuna mangjil thajage haina phongdokhi thoromaduda ichamgi founder president Nongthombam Rajendro Boy Arambai Tengol gi luching pural Korounganba Khum Hwre Arambai ima kaithal joint coordinating committee gi for peace ki convener Laishram Mema Devi peace committee Kanglaipang Manipur gi president Kumukjam Rajesh Maitei Arambai Tengol Army in Chief General Asem Kanan Arambai Tengol Mobile Chingbi in charge Samanandana Thoiba Mithunglen Singh oina sarugyaki Thoromaduda sarugyaki ba laikhiraba thobataragi imong manungdana thana Thoromaduda sarugyaba lakhiba singna hai laikatuna ikai khumnaba utki ceasefire tongnakraba matung Israel na Hamas ki mathakta attack chathabada Palestinian Chamri rom Sakhre Israel amasung Hamas singa tongnakiba ceasefire agreement tha ani mapung faraglaba sungarang Israeli forcing na Gaza da Palestinian militant Hamas singna namna lairiba mafam amada chathakiba attack singda Palestinian Chamri Sakhre haina Palestinian Health Authority singna international media singna phongdorakre Palestinian Health Authority singna phongdorakpagi matung ina Israel amasung Hamas singa ceasefire tongna duna tha ani rom nakal ani makta ing chikna lainaruraba matung Israel na nauna Hamas singbu hatkani haina attack chatharakhiba duda micham sing ningba kaihale Israel amasung Hamas animang nanakal animak ta sign tawnakiba ceasefire adu thugaibani haina maral sing sinari Hamas singna hostage oina thamlakhiba Israeli chani yankhai gi manungda hauzik Israeli yankhai ga mapalo makhoi gi custody da hostage oina lairi aduga nakal animak yanaba segi mediator singna tungkoiba solution ama purangna bohona riba sida Israel na Hamas sing buthugai na bohonai haina maral siri Israel gi Prime Minister Benjamin Netanyahu na hai Israeli forcing na Hamas singi mathakta strike tawnaba order pikhiba do Hamas sing na process tawkhiba ceasefire gi madam sangdokse haiba yakhidabagi ni hairi aduga Gaza na singbu safagadaba mafam singda hongdokhinaba kano wafam sing su thamki hairi panba yai Israel amasung Hamas gi marakta ceasefire thamliba sida Egypt Qatar amadi US yauna mediator oina lairibani adubu hariba leba asina Israel gi thawong adubu condemn tawri amadi European Union di tawnakiba ceasefire adu thugairakpani haina phongdokli Manipur issue da Congress ki wafam Finance Minister Nirmala Sitharaman kana yakhidre Manipur gi irangbu Prime Minister Narendra Modi na lumna lawde amadi chahi ani faraklaba irang asida nongmata mahakna Manipur da chatte haina opposition Congress na maral sirakhiba wafam Union Finance Minister Nirmala Sitharaman kana yarakhidabaga loinana Manipur gi matangda Prime Minister na kumna yengsin baga loinana yaifa tharang kaya lawkhali Contingency fund oina Manipur gi damal lupa crore 500 kaithoktuna thamli haina phongdokre ngarang Rajya Sabha da senba chahi asegi Manipur gi budget khana baga loinana senba chahi 2025-26 ki anba tha taru ki board on account pass tawnaba khanarakpada opposition Congress ki maikaidagi center amasung Manipur da BJP leingak leina Manipur da chahi ani faraklaba irang asing ngasi fawba laksin mangamdana lairi Manipur gi irang asibu Prime Minister Narendra Modi na lumna lawdabaga loinana ngasi fawba Manipur da chattana leithokli haina akan mamong da BJP Prime Minister maral sirakhi opposition gi wafam adubu Finance Minister Nirmala Sitharaman kana yaningda phongdokladuna mahang hai Manipur gi oiriba phibam asi Prime Minister na mikup na home sing na yengsinbaga loinana Manipur issue amadi masi bulaksinaba center government na lawkhaliba thabak singi matangda Prime Minister masana house ta mayek singba wafam phongdokpa laikre Sarja laingak na Manipur da mausagi punsida hanjilakna bale palaitana hona baga loinana Contingency fund oina Manipur gi damal lupa crore 500 kaithoktuna thamli haina su phongdokhi mang hai Manipur gi irang asina maram oiduna lanjinariba mioi singi yum
8 PM Awas Yosnagi Makada Yum Sanaba Yaba Pikre double engine Lengak Lena Manipur the Sahi any Faraklaba Irang Prime Minister Noloshina Bahona de Amadi Hakteng Nana Awaba Tariba State Asi the Yangsin Bachate Haiba Opposition Giwafam Counter Tower Duna Finance Minister Nirmala Sitaramana Kumja 1990 gi angan ba saruk tagi chahi paring asida Manipur da kangluki irang Kuki amasung naga thokiba matamaduda Center amasung Manipur da Congress ki lengak lei matamaduda double engine lengak leina matam adugi Prime Minister PB Narasimha Rao na Manipur da chatuna haktheng na yengsin khide aduga Home Minister Shankar Rao Chauhan su Manipur da chat khide masida natana kumja 1997 1998 su Manipur da chauna kangluki irang thoki matamadugi Prime Minister IK Gurjaral su Manipur da chat khide han sphongdoki Manipur da kumja 2023 gi May ahum digi irang tholokpaga athuba matam da Union Home Minister Amit Shah Manipur da numit mari ni leiduna relief camp sing da leriba miyoi singa hakthengna na yingsin baga loina irang laksin na batabak kaya lokhatki adubu Congress lengang matam da kari tawki haiba ningsing dabra haina hangladuna Manipur handle tawbagi matang da Congress amasung BJP lenga anigi marakta leriba khena ba changdam na duna yengbiu haina su Union Finance Minister Nirmala Sitaramana Phongdoki Churchanpur da misi mina yauna mar amasung jomi furubani gi marakta khuthongna ke district administration a curfew thamkhre numit mangani internet service thingkhre Haukiba Tanthokpa numita gi Churchanpur town da mar amasung jomi furubani gi marakta thorakiba umkhana bagi thaudokta ngarang numidang miyoi ama sire taret lom aso apan nangkhre amarom da district administration na khudakta gi curfew thamkhiba ga loina na district asida numit mangani gi internet service ta thing mathamkhre Press na phangba pauda haukiba Tanthokpa numita mar inpui gi General Secretary Bujomi Furuf ki miyoi singna furambagi mahawa hauda Furufani gi marakta umkhanarakpa ga loina na makha tarakpa oina ngarang Furufani gi marakta chauna khana chaina bathorak tuna miyoi ama sire miyoi taret lom aso apan nangkhre ngarang numidang pung 9 lom tabada Furufani gi marakta thorakhiba thaudo adu da laikhidaba miyoi adu mar Furuf ki miyoi ni maha ki maming Ropui Pakhangtai Kuntra Manipan Kawi Mahak Fairjol District ki Talan Village tagini haujingna Churchanpur gi Salmat Village ta asan bayum amada laibani maha ki pukchepta nongmai maru na panbadagi Salmat Mission Hospital da pukatuna laikan nana bahona bada Doctor na mahakpu sina purakle haina lauthoki numidangi thaudo aduda furubani ma ki miyoi tare loma sopan nangki haidi Pausina makha tarduna hai haukiba Tanthokpa numita mar area oiriba Salmat Village ta laiba tower amada jomi singna laklaga makhoi gi firal yungkhatnaba Honarakpadagi Furufani gi marakta umkhanaba du hawrakhibani firal yungnaba honarakpagi pau tabadagi ngarang numidang mar volunteer sing thongnaraktuna jomi volunteer sing anung thanaba amadi nauri kapna duna khatna chainaba thoraki thaudo aduda nakalani makta so apan yawda natana gari kaya so amanga ta thoanki nakalani gi marakta muknaba aduda nongmai faabo puthokna duna kapnarakhi hairi Furufani gi marakta thorakhiba irang adu laksinaba honabada state police amadi central force sing na tear gas cell kaya kaptuna irang adu laksinki Ngasi ayuktagi security force na Churchanpur town gi akoibada flag march tuna amadi mafam kaya da section thorang lokhat ki makata na pamdaba thodok sing thok to na district administration na matam kak na curfew thambada na chana district asida numit mangani internet service thingjin khre loina na Churchanpur DC Darun Kumar na ngasi cherol ama thok to na Furuf ki marakta nungsi chana na lemina na bahona bada church leader sing CSO sing na lengak ta mateng pi na bakhangan baga loina na lup khudik magna so essential service Transporter amadi essential commodity singi sathok chasin da pandapi dana bapil tawkhre amarom da Kuki inpui mar inpui jomi council Kuki khanglai longpi jomi youth association mar youth association Kuki women union mar women association jomi mother association Kuki student organization jomi students federation asu mar student association na punna thadorok cherol amana Furuf ki marakta khuthok na ba leptuna Nungsi chana lemina na bapil tawrakli noina na nakalani makna hingsa gi thawong chathadana wari sanaduna wakhal tamina na bahona minasi haibaga loina na laibak thiba thawdo aduda amanga ta thokiba sing Supreme Court na piba direction gi matung ina safeguard tawsi haina so amatoina yana ba wafam thamlakli Tipai Muk Kendra gi MLA Ngursangdur Sanate Thalnon Kendra gi MLA Bungjagin Balte Henglep Kendra gi MLA Lepjamang Haukip Churchanpur Kendra gi MLA LM Khote Saikot Kendra gi MLA Paulenan Haukif amasung Singsat Kendra gi MLA Silnunthang na punna thadoropa cherol amana su community ani gi marakta hanagum nungsi chanana Leiminana ba wafam thamlokpaga loina na ingtapa purakna ba hona bada church leader amadi CSO singna su ingtapa purakna ba hona na ba akan mathabak lokhat pina ba apil tawrakli Churchanpur District Hospital gi superintendent na thorakpa cherol amada
Mar amasung Jomi community anigi marakta ngarang numidang khut thoknakiba aduna district hospital gi campus yausilaktuna anabasing amadi staff sing da ke khangpihanki. Hospital asi Churchandpur gi mafam pumnamakta community sing puna thabak tawminaribani adubu irang aduna maram oiduna community marakta thajanadaba amadi akiba poknabana mahusagi oiba mathauda chauna kaiba piduna staff sing laknadaba yaubana ngasi pangthokadaba operation pumnamak cancel tawkhre. Masida natana OPD amadi hospital ward dasu chauna kaiba pire maram asina kanagumba group amatana hospital da sigumba aki khangpibagi thabak tawbiganu haina appeal tawragli. Nakala da community anigi marakda khuthoknaba thaudo aduda sakhangdaba singna nungtigi phongba pauche Jogan tudegi signboard amangda thoalamba thawong adubu district asida phongba pauche signition tuli tugi editor Biki Sontak Manipur Express ki editor L Thangsomang Maswana Taragi editor Lalmalsom Salate Jogam tudegi editor S Ningkhanglun Dilamka Times ki editor Thangsilian Langel amasung Aigi Times ki editor Henkolun Dongel na puna thadorok pachirol amana kana yaning daba fongdorok paga loinana thawong adu chenaba sing lale haijagadabani hari loinana kanagumba group natraga mioi amata na media house hawker amadi report sing da aki khangpi na basu editor sing na thadorok pachirol asina appeal tawrakli.